ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯄꯟ ꯌꯥꯝ ꯇꯧꯕ ꯍꯤꯡ ꯑꯃꯅ ꯇꯨꯡꯗ ꯗꯁꯥ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯖꯪꯒꯜꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯁꯤꯅ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯋꯥꯔꯗꯅ ꯃꯁꯥꯁꯦ ꯇꯨꯝꯅꯕ ꯍꯣꯠꯅꯗꯅ ꯃꯥꯁꯦ ꯇꯧꯔꯝꯃꯦ ꯇꯨꯝꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯥꯁꯦ ꯎꯏꯔꯤ ꯎꯏꯔꯤ ꯇꯨꯝꯊꯔꯛꯄ ꯍꯧꯔꯛꯄ ꯃꯇꯥꯡꯁꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯍꯌꯤꯡ ꯑꯃ ꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯝ ꯁꯥꯏꯠꯇꯨꯗ ꯇꯥꯟꯖꯥꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯌꯤꯡꯗꯨꯅ ꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯖꯪꯒꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥꯁꯤ ꯏꯔꯨꯖꯗꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯕꯖꯥꯠꯅꯤ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯇꯥꯅꯕ ꯍꯣꯠꯅꯕ ꯋꯥꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯑꯩꯗꯤ ꯃꯅꯝꯁꯨ ꯈꯔ ꯈꯤꯇꯪ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯇꯥꯟꯖꯥꯗ ꯁꯨꯝ ꯍꯌꯤꯡꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯔꯣꯁ ꯑꯃ ꯐꯥꯎꯔꯛꯇꯅ ꯑꯗꯩ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯉꯣꯔꯣꯡ 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 ꯉꯪꯕꯁꯤꯗ ꯅꯨꯡꯁꯥꯁꯦ ꯁꯥꯎꯔꯦ ꯀꯩꯅꯣꯅꯦ ꯃꯈꯨꯠꯁꯦ ꯆꯠ ꯆꯠ ꯍꯥꯏꯔꯛꯑꯦ ꯆꯠ ꯆꯠ ꯍꯥꯏꯔꯛꯄ ꯍꯌꯤꯡꯗꯣ ꯄꯠꯂꯥꯎ ꯄꯥꯏꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯒ ꯉꯣꯔꯣꯡ 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 ꯇꯧ ꯑꯗꯩꯗꯤ ꯍꯌꯤꯡꯁꯤ ꯇꯧꯕ ꯁꯨꯝ ꯎꯕꯗꯒꯤꯗꯤ ꯅꯨꯡꯁꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯌꯦꯡꯒ ꯍꯌꯤꯡꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯅ ꯍꯌꯤꯡꯗꯣ ꯍꯥꯏꯔꯦ ꯍꯦ ꯍꯌꯤꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯇꯨꯝꯕ ꯀꯥꯏꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯒꯦꯔꯥ ꯁꯤꯅꯤ ꯑꯩꯗꯤ ꯍꯌꯤꯡꯗꯨꯅ ꯐꯖꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯅꯦ ꯖꯪꯒꯜ ꯑꯃꯒꯤ ꯅꯤꯡꯊꯧꯅꯕꯨ ꯄꯤꯛꯈ꯭ꯔꯕ ꯃꯅꯥꯏ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯋꯥ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯔꯤꯗꯨꯕꯨ ꯀꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯅꯨꯡꯁꯥꯗ ꯁꯥꯎꯔꯦ ꯀꯔꯤ ꯑꯩꯒꯨꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯈꯪ ꯈꯪꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯀꯥꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯀꯨꯁꯤꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯝꯕꯥ ꯇꯧꯅꯕ ꯇꯥꯔꯦ ꯀꯅꯥꯅ ꯀꯟꯒꯦ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯦꯗꯣ ꯌꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯦꯕ ꯑꯗꯩꯗꯤ ꯐꯔꯦꯅ ꯍꯥꯏꯕꯗꯩꯗꯤ ꯍꯌꯤꯡꯗꯨꯅ ꯉꯣꯡ ꯄꯥꯏꯁꯤꯜꯂꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯦ ꯑꯗꯩꯗꯤ ꯍꯌꯤꯡꯗꯣ ꯍꯥꯠꯂꯒꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯥꯗ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯊꯥꯡꯀꯠꯂꯒ ꯄꯨꯛ ꯊꯣꯝꯃꯦ ꯍꯌꯤꯡꯗꯣ ꯑꯣꯡ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯅꯥꯀꯣꯡꯗꯣ ꯄꯨꯛ ꯊꯣꯝꯃꯦ ꯑꯩꯒꯣ ꯌꯣ ꯑꯃꯨꯛ ꯇꯧꯔꯦ ꯅꯨꯡꯁꯥꯗꯣ ꯐꯖꯅ ꯊꯥꯖꯤꯟꯖꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯃꯔꯥꯏꯕꯛꯇꯨꯗ ꯑꯃꯨꯛ ꯉꯪꯉꯦ ꯑꯗꯩꯗꯤ ꯍꯌꯤꯡꯗꯣ ꯆꯠ ꯄꯥꯏꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗ ꯑꯃꯗꯨꯅ ꯈꯪꯍꯧꯗꯕꯅꯤꯅ ꯃꯈꯨꯠꯇꯣ ꯄꯨꯛ ꯊꯣꯝ ꯃꯔꯥꯏꯕꯛꯇꯣ ꯑꯃꯨꯛ ꯄꯨꯛ ꯊꯣꯝꯃꯦ ꯑꯩꯒꯣ ꯌꯣ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯉꯛꯁꯟꯗ ꯈꯔ ꯃꯉꯛꯁꯟꯗ ꯑꯃꯨꯛ ꯊꯣꯝꯖꯤꯟ ꯃꯕꯨꯛꯇ ꯑꯃꯨꯛ ꯇꯣꯝ ꯃꯅꯒ ꯑꯃꯨꯛ ꯇꯣꯝ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯂꯥꯁꯇ ꯋꯥꯗꯅ ꯃꯥꯁꯦ ꯃꯊꯥꯗꯣꯟꯗ ꯄꯨꯡꯅꯥ ꯅꯥꯔꯦ ꯊꯣꯝꯖꯤꯟꯖꯕꯗꯁꯨ ꯑꯗꯒꯤꯗꯤ ꯍꯌꯤꯡꯗꯨꯗ ꯍꯥꯏꯔꯦ ꯏꯆꯟꯅꯨꯄꯤ ꯍꯌꯤꯡ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯗꯨꯅ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯁꯛꯆꯔꯣꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯍꯌꯤꯡꯁꯦ ꯍꯔꯥꯎꯔꯦ ꯑꯁ ꯑꯣ ꯑꯩꯅ ꯅꯤꯡꯊꯧꯁꯦ ꯖꯪꯒꯜ ꯑꯃꯒꯤ ꯅꯤꯡꯊꯧꯁꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯕꯁꯦ ꯑꯩꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦꯅ ꯀꯥꯏꯅ ꯈꯜꯂ ꯃꯁꯥ ꯅꯥꯄꯟ ꯑꯃ ꯇꯧꯕ ꯍꯧꯔꯦ ꯃꯥꯁꯦ ꯅꯥꯄꯟ ꯇꯧꯕꯗꯤ ꯃꯥꯁꯦ ꯑꯁ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯅ ꯄꯥꯏꯕ ꯍꯧꯔꯦ ꯇꯥꯟꯖꯥꯗ ꯖꯪꯒꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯃꯨ ꯑꯆꯧꯕ ꯑꯃ ꯃꯣꯏ ꯃꯌꯥꯝꯗꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯈ꯭ꯋꯥꯏ ꯀꯟꯕ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯃꯥꯅ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯦ ꯍꯦ ꯁꯥꯃꯨ ꯅꯪ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈꯣꯏꯔꯝꯐꯝ ꯊꯣꯛꯏ ꯄ꯭ꯔꯅꯥꯝ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯖꯪꯒꯜꯁꯤꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯃꯥꯏꯊꯤꯔꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯂꯥꯛꯑꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯐꯝ ꯊꯣꯛꯏ ꯑꯁꯤꯅꯤ ꯅꯣꯏꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯁꯥꯃꯨꯗꯨꯅ ꯃꯁꯤꯒꯤ ꯉꯥꯎꯅꯤ ꯐꯔꯤ ꯇꯧꯕ ꯍꯌꯤꯡꯁꯤꯗ ꯂꯥꯛꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯣꯏ ꯃꯊꯪꯒ ꯄ꯭ꯔꯅꯥꯝ ꯇꯧꯕ ꯀꯩꯗꯧꯋꯦꯒꯦꯅ ꯃꯥꯅ ꯍꯣꯏ ꯀꯥꯏꯅ ꯇꯧꯔ ꯃꯅꯥꯇꯣꯟ ꯊꯥꯡꯒꯠꯂꯒ ꯄ꯭ꯔꯅꯥꯝ ꯇꯧꯔꯦ ꯑꯗꯩ ꯃꯥꯁꯤ ꯈꯣꯏꯔꯝꯈ꯭ꯔꯦ ꯍꯌꯤꯡꯗꯨꯗ ꯑꯗꯩꯗꯤ ꯍꯌꯤꯡꯅ ꯍꯔꯥꯎꯔꯦ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯅꯥꯄꯟ ꯇꯧꯕꯁꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯗꯤ ꯃꯥꯁꯦ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏ ꯃꯁꯥꯁꯦ ꯄꯣꯛꯊꯣꯛꯇꯨꯅ ꯄꯥꯏꯕ ꯂꯩꯗꯅ ꯄꯥꯏꯕ ꯍꯧꯔꯦ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯃ ꯊꯦꯡꯅꯔꯦꯕꯀꯣ ꯂꯝꯍꯨꯏꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ ꯍꯦ ꯂꯝꯍꯨꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯩꯁꯦ ꯌꯦꯡꯉꯣ ꯖꯪꯒꯜꯁꯤꯒꯤ ꯅꯤꯡꯊꯧꯗꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯕꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯜꯂꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯁꯥꯃꯨꯗꯨꯁꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯐꯝ ꯊꯣꯛꯏ ꯈꯣꯏꯔꯝꯃꯨ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯇꯥꯕꯗ ꯀꯩꯅꯣꯗꯨꯅ ꯂꯝꯍꯨꯏꯗꯨꯅ ꯈꯜꯂꯦ ꯑꯣ ꯃꯁꯤ ꯀꯌꯥ ꯉꯥꯎꯈ꯭ꯔꯕꯅꯣ ꯀꯌꯥ ꯅꯥꯄꯟ ꯇꯧꯖꯩꯅꯣ ꯀꯥꯏꯅ ꯃꯥꯁꯦ ꯅꯣꯛꯇꯅ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯣꯏ ꯐꯔꯦ ꯀꯥꯏꯅ ꯃꯥꯁꯦ ꯈꯣꯏꯔꯝꯃꯦ ꯂꯝꯍꯨꯏꯗꯨꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯌꯦꯡꯉꯨꯅꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯍꯌꯤꯡ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯖꯪꯒꯜꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯊꯧꯕ ꯅꯤꯡꯊꯧꯕ ꯉꯝꯃꯒ ꯂꯥꯛꯑꯒꯁꯨ ꯑꯥꯗ ꯂꯩꯔꯤꯕ
ꯃꯤꯔꯥꯡ ꯑꯁꯤꯅꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯊꯤ ꯆꯩꯗꯅ ꯉꯥꯡꯗꯅ ꯇꯧꯋꯤꯗ ꯅꯪ ꯇꯥꯗꯕ꯭ꯔꯅꯦ ꯑꯃꯨꯛꯇꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯍꯪꯉꯨꯆꯣꯅꯦ ꯁꯤꯅꯦꯕꯀꯣ ꯑꯩꯗꯤ ꯍꯌꯤꯡꯁꯦ ꯁꯥꯎꯔꯤ ꯀꯔꯤ ꯑꯩꯅ ꯖꯪꯒꯜꯁꯤ ꯀꯟꯕ ꯑꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯕ ꯀꯩꯀꯩꯗꯒꯤ ꯂꯣꯏꯅ ꯉꯝꯃꯒ ꯂꯥꯛꯑꯒ ꯈ꯭ꯋꯥꯏ ꯁꯤꯡꯕꯐꯥꯎ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕꯒ ꯂꯥꯛꯑꯒ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯔꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯤ ꯀꯥꯏꯅ ꯃꯁꯤꯗꯤ ꯇꯧꯔꯒꯦꯅ ꯄꯥꯏꯁꯟꯈꯤꯕꯅꯦꯕ ꯄꯥꯏꯁꯜꯂꯒ ꯃꯤꯔꯥꯡꯒꯤ ꯃꯈꯣꯟꯁꯦ ꯇꯞ ꯅꯞꯈ꯭ꯔꯦ ꯃꯥꯁꯦ ꯃꯥꯁꯦ ꯚꯥꯞ ꯇꯥꯍꯧꯗꯕꯅꯦꯕ ꯍꯦꯛꯇ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯗ ꯑꯗꯩꯗꯤ ꯃꯩꯔꯥ ꯃꯈꯣꯟꯁꯦ ꯃꯥꯅ ꯅꯞꯄꯦꯅꯦꯅ ꯅꯥꯟꯊꯣꯛꯅꯕꯅꯤ ꯇꯤꯌꯣꯡ 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 ꯇꯧꯗꯅ ꯈꯠꯇꯅ ꯄꯥꯏꯗꯅ ꯇꯧꯔꯦ ꯍꯦꯟꯖꯤꯟ ꯅꯞꯁꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯅ ꯃꯥꯁꯦ ꯋꯥꯕ ꯍꯦꯟꯃꯟꯗꯅ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯞꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯑꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯤꯔꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯉꯣꯟꯗ ꯆꯥꯗꯒꯤ ꯆꯪꯕ ꯇꯥꯟꯖꯥ ꯎꯍꯧꯔꯕꯗꯒꯤꯗꯤ ꯂꯝꯍꯨꯏꯗꯨ ꯅꯣꯛꯑꯒ ꯍꯥꯏꯗꯣꯔ ꯂꯥꯛꯑꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯒꯤ ꯅꯥꯄꯟ ꯌꯥꯝꯅ ꯇꯧꯕ ꯀꯩꯁꯨ ꯂꯩꯇꯅ ꯃꯤꯁꯤ ꯎꯁꯤꯠꯇꯕ ꯍꯦꯟꯅ ꯈꯔꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯃꯥꯟꯗ ꯂꯩꯗꯥꯏꯅꯦ ꯋꯥꯇꯣꯟꯅ ꯋꯥꯡꯉꯗꯤ ꯀ꯭ꯋꯥꯛꯅ ꯐꯝ ꯇꯦꯛꯏꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯔꯥꯡ ꯃꯀꯣꯟꯗ ꯊꯨꯔꯒ ꯍꯌꯤꯡꯗꯣ ꯑꯗꯨꯝ ꯁꯤꯍꯧꯔꯦꯕ ꯃꯥꯅ ꯑꯀꯟꯕ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯑꯒ ꯅꯥꯄꯟ ꯇꯧꯔꯨꯕꯒꯤ ꯃꯍꯩꯗꯨꯅꯅꯦ ꯗꯁꯥ ꯑꯗꯨꯝ ꯇꯥꯔꯦꯕ ꯑꯗꯨꯅ ꯁꯥꯎꯔꯤꯉꯩꯗ ꯋꯥꯁꯛ ꯂꯧꯕ ꯉꯁꯥꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯤꯁꯦ ꯃꯥꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯣꯏꯕꯁꯦ ꯑꯅꯤꯅꯦꯕꯀꯣ ꯅꯥꯄꯟ ꯌꯥꯝ ꯇꯧꯕꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯅꯝꯕꯔ 2ꯗ ꯁꯥꯎꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯑꯁꯤꯁꯨ ꯗꯁꯥ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯑꯗꯨꯅꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ